Ngarang Imphal thunakhiba BJP's Northeast in charge Sambit Patra na Churachandpur amadi Imphal da tonganba MLA sing unakhraba matung ngasi ayuk Kangpokpi da chatkhre. Thajaba yaba pau amagi matung ina mahakna Kangpokpi da thunglabaga mafam adugi MLA sing amadi CSO single leader sing unarakani hari. Ningsingba yabadi Sambit Patra na ngarang Imphal da hek thunglabaga Churachandpur chatuna Thanlon Kendragi BJP MLA Vungjajan Valte amadi Churachandpur Kendragi MLA LM Khaute amadi Jomi Student Federation Jet SF leaders sing unaki. Amaromda Sambit Patraga Kuki Zo Council amadi Zomi Council ga closed door meeting amasu pangtokibani. Mahak na Churachandpurdagi halakpagat luwang samamda leiba hanagi Chief Minister Oramba Nongtongbam Birengi yumda chatuna unakiba matungda Imphal Hotel da BJP amadi chatminariba party singi MLA singa mifam pangtokibani. Sambit Patra gi khongchat ase Manipur gi MLA Kunmathoina Prime Minister Narendra Modi amadi Union Home Minister Amit Shah da popular government ama lehana bacharo thajin khraba matung lakpani.